Ngasi phongkiba tongan-tonganba pauchesing amadi social media dagi lokhatjaba pausingi update pijari ahanbada maruoiba pau Myanmar da military junta ga PDF singa Tonjang town da akanba mongda khut thongnabada PDF sing hojik military junta na khudum chanba ngamsinlakle hairi naga singna kuki gi myoi chatok chasin tawbada sek tawriba asida kuki gi myoi sing mai hona saure hairi Arambai Tengol gi korongan ba khuman amadi PRO Robin Mangang khairakpomgi update ga loinana Churachandpur da UKNA na village ship ama phuraga halamle UKNA amasung KNO ga ungkhatnabagi changsu hengatlakli India gi North East state sing Bangladesh ki map ta yaksilapagi wathok marakta Islamist singna lebak aduda iskon ban tawnaba akanba protest sathakare Myanmar da military junta na pangthokadoriba election asi free and fair oigani thajade haina UN na phongdokre muibha lakpaga mari lenana pangthokadoriba Genna da myoi khudingmakna saruk yanaba NPO na akanba wafam thamkre irang manungda Manipur police ki armory dari lut tawthiba khulai kaya Bihar yawle haina NIA na phongdokre Jun tara Nepal gi thodokka mari lenana CRPF ki personnel tara tret court ta karaknaba khangankre Taliban na Holy War Lokthokre Harau Kumhaigi Mingda Miyamdagi Senkai Thumkai Chathaba Yaroi Haina NSCA na warning tokre hidak managi polam sing yonba amasung leibada thingle haina lengaki maikai order thokre cabinet na Nepal suba pay commission gi term of reference da ayaba pikre osem gi karmachari ani thabaktagi suspend tokre Hojik pau sandona pijari Myanmar da tongan-tonganba state sing amadi tongan-tonganba region sing da militant amadi military army gi khut thongnabagi makha chatharakpa pau da SAC junta gi army na Burma gi Tonjang town manungda leiba PDF gi lanmi sing takhaiba amadi nongoi kapa haukibaga loinana akanba mongda hojiksu khut thongnari hairi ZRA na PDF singi reinforcement piri Tonjang da leiba Tidim Chin amasung Paiti Jok Kangbu Khun Thadokduna Senaba Haure Hari Thawai Hingnabagi Damakta Chenariba Myoising Manipur amasung Mizoram ga Tainaba border singda Chensinba Haurakle Hari Maru Oina Hariba Burmagi Chin amasung Paiti Jo Sing Asi Mizoram da soidana changlakpa yana leiri maru oina Manipur da su changlakpagi chance wangi hairi marak asida Indian Security Forces singna hairiba refugee sing asi Manipur amadi Mizoram da changsilaktanaba akanba section thorang sing su lokhatle hairi Naga Singi su group ama oiriba NSCN IM na kuki gi miyoi chathok chasin tawbada check tawriba asida kuki gi miyoi sing mai hona saure kuki masel na WhatsApp group da thanaba message tagi leak oirakpadigi asumna translate tawduna miyamda handokduna khanganjari NSCN IM na aikhoigi mafam oiriba cycle gi Bongpi area da kuki macha singna chathok chasin tawbada numit khudingi check tawribasi yaningde lan asi maitei ga tawgadoribara natragana naga singa tawgadoribara bab tasilaktre Churachandpur gi kuki nakhoisu noi masen adum hatoknaraga leirage haibara aikhoi kari tawdoino bab tadre haina KSO gi nipa amana hairi Makatarakpada Arambai Tengol gi Luchingporel korongan bakhumana asumna update piri Aidi lan horakpadagi haijadunata lakpani migidi party leite chap manai adumaina aikhoigisu manasi natrabadi oiraroi haiduna matam aduda amuk toiba propaganda tawbadana maitei gi khanba yamna saba reality dana maitei gi against the leiba maitei singnani ngasi aikhoi mayamsi ngaksam yahollamise haina update piri Makha tarakpa Arambai Tengol gi update ta PRO Robin Mangang khwairakpamda asumna hairi Arunachal Pradesh tadi mafam adugi singtam uwa paturen pukri lambi sorok kudingmak mafam adugi indigenous tribal singna control tawi mitopta lam yonba yade public nasu madu yamna kanna masagi daita oina yonade mafam aduda leiriba nan Arunachal singna landlord oiba yade sahi lising leiraklasu tenan oina Haibadi mapuda tax thiraga laigadabani masagi rules asi government na semjaragasu prajana bab tadragadi karisu kanaroi adubu prajana
ꯃꯤꯌꯥꯝꯅ ꯚꯥꯞ ꯇꯥꯔꯤ ꯃꯐꯝ ꯑꯗꯨꯒꯤꯗꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯁꯤꯜꯂꯛꯂꯤ ꯂꯤꯗꯔ ꯁꯥꯕꯁꯤꯡꯅꯁꯨ ꯚꯣꯠꯀꯤꯗꯃꯛ ꯈꯣꯡ ꯁꯣꯛꯇꯨꯅ ꯍꯥꯏꯖ ꯅꯣꯟꯖꯕ ꯈꯔ ꯂꯦꯞꯄ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯏꯁꯥꯅ ꯇꯨꯡꯒꯤ ꯈꯜꯂꯒ ꯂꯝ ꯌꯣꯟꯕꯤꯒꯅꯨ ꯃꯤꯇꯣꯞꯀꯤ ꯃꯈꯥꯗ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯈꯟꯕꯤꯒꯅꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯆꯨꯝꯃꯤ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯔꯣꯏ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤ ꯊꯕꯛ ꯈꯔ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯒ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯑꯉꯥꯡ ꯃꯤꯔꯣꯟꯕ ꯄꯨꯛ ꯀꯪꯕ ꯍꯥꯏꯕꯁꯤ ꯂꯥꯏꯒꯤ ꯈꯨꯗꯣꯜ ꯑꯃꯅꯤ ꯂꯝꯕꯤꯗ ꯆꯠꯄꯗ ꯏꯀꯥꯏꯅꯔꯤꯕꯅꯤ ꯐꯤ ꯈꯨꯝꯅꯔꯤꯕꯅꯤ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯂꯩꯁꯥꯕꯤ ꯃꯧ ꯃꯌꯥꯝ ꯑꯃ ꯐꯦꯁꯕꯨꯛꯇ ꯄꯨꯀꯪꯗ ꯀꯪꯅꯔꯤꯕꯁꯤꯕꯨ ꯌꯥꯝꯅ ꯆꯣꯞꯆꯕꯩ ꯋꯥꯔꯥ ꯈꯔꯁꯨ ꯂꯦꯝꯕ ꯇꯝꯃꯨꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇ ꯎꯗꯦ ꯑꯩꯈꯣꯏꯒꯤꯁꯤꯅ ꯈꯤꯠ ꯃꯍꯦꯜꯂꯦ ꯆꯣꯞꯄꯁꯤ ꯍꯥꯏꯅ ꯑꯁꯨꯝꯅ ꯑꯞꯗꯦꯠ ꯇꯧꯔꯤ ꯄꯥꯎꯆꯦꯒꯤ ꯄꯥꯎꯁꯤꯡ ꯑꯃꯨꯛ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ꯀꯨꯀꯤ ꯖꯣꯠꯁꯤꯡꯅ ꯃꯄꯨꯡ ꯑꯣꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯟ ꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ UKNA ꯑꯃꯁꯨꯡ ꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ KNOꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ ꯃꯔꯛ ꯑꯁꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ UKNAꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯇꯤ ꯈꯣꯡꯅꯦꯝꯐꯥꯏ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯃꯌꯨꯝꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯎꯒꯤ ꯁꯣꯔꯁ ꯑꯃꯅ ꯍꯥꯏ UKNAꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯚꯤꯂꯦꯖ ꯆꯤꯞ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯥꯡꯖꯥꯊꯥꯡ ꯍꯥꯎꯀꯤꯞ ꯆꯍꯤ 50 ꯑꯄꯣꯛꯄ ꯖꯦꯟꯁꯩ ꯍꯥꯎꯀꯤꯞ ꯀꯧꯏ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 9:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ UKNAꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯌꯨꯝꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯈꯨꯜꯒ ꯂꯣꯟꯅꯕ ꯈꯣꯟꯄꯤꯖꯥꯡ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯗꯣꯛꯂꯝꯕꯗꯒꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡꯅ ꯊꯦꯡꯅꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯂꯛꯄꯗ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯂꯝꯕꯤꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯝꯗꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯄꯨꯈ꯭ꯔꯦ ꯑꯃꯔꯣꯝꯗ UKNAꯅ ꯈꯣꯅꯣꯝꯐꯥꯏ ꯚꯤꯂꯦꯖꯀꯤ ꯆꯤꯞ ꯃꯥꯡꯖꯥꯊꯥꯡ ꯍꯥꯎꯀꯤꯞ ꯇꯝꯊꯤꯅ ꯐꯨꯔꯒ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯡꯂꯦꯞ ꯀ꯭ꯋꯥꯇꯔꯁ ꯑꯦꯔꯤꯌꯥ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯑꯋꯥ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯃ ꯆꯠꯊꯔꯛꯄ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯊꯥꯗ UKNAꯅ ꯑꯦꯝꯕꯨꯁ ꯇꯧꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯁꯨ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ KNAꯒꯤ ꯂꯨꯆꯤꯡꯕ ꯌꯥꯎꯅ ꯂꯨꯞ ꯑꯁꯤꯒꯤ ꯀꯦꯗꯔ 4 ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯨ ꯂꯩꯈ꯭ꯔꯦ ꯃꯔꯛ ꯑꯁꯤꯗ KNOꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯐꯣꯔꯃꯦꯁꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯥꯜꯉꯝ ꯀꯨꯀꯤꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏ ꯑꯣꯛꯇꯣꯕꯔ 24ꯗ UKNAꯒꯤ ꯃꯥꯏꯀꯩꯗꯒꯤ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯠ ꯄꯥꯔꯇꯤꯁꯤꯡꯗ ꯆꯠꯊꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ KNOꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯊꯧꯑꯣꯡ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯂꯧꯕꯒ ꯂꯣꯏꯅꯅ KNOꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯀꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯑꯣꯊꯣꯔꯤꯇꯤ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ KNOꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡꯁꯤꯡ ꯂꯨꯞ ꯑꯁꯤꯒꯤ ꯀꯂꯦꯛꯇꯤꯚ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯃꯔꯝ ꯑꯗꯨꯅ UKNAꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯔꯤ ꯀꯔꯤꯒꯨꯝꯕ ꯃꯈꯥ ꯆꯠꯊꯔꯛꯂꯕꯗꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯒꯅꯤ KNOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠꯁꯤꯡꯒꯤ ꯌꯨꯅꯤꯠ ꯑꯃꯁꯨꯡ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤꯒꯤꯗꯃꯛꯇ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯄꯁꯤꯡ ꯀꯩꯗꯧꯉꯩꯗꯁꯨ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯊ ꯏꯁꯠ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯦꯞꯇ ꯌꯥꯎꯁꯤꯜꯂꯛꯄꯒꯤ ꯑꯀꯟꯕ ꯏꯔꯥꯡ ꯂꯩꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯁꯂꯥꯃꯤꯛꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯁ꯭ꯀꯣꯟ ꯕꯦꯟ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯖꯃꯥ ꯄ꯭ꯔꯦꯌꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯁꯂꯥꯃꯤꯁꯠꯁꯤꯡ ꯑꯁꯤꯅ ꯙꯥꯀꯥ ꯁꯤꯇꯤ ꯌꯥꯎꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯆꯥꯇꯣꯒ꯭ꯔꯥꯝꯗ ꯑꯀꯟꯕ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯈꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯗ ꯏꯁꯂꯥꯃꯤꯛ ꯔꯦꯗꯤꯀꯦꯜ ꯑꯥꯎꯠꯐꯤꯠꯁꯤꯡꯒꯤ ꯍꯥꯔꯠꯂꯥꯏꯅꯔ ꯑꯣꯏꯔꯤꯕ ꯍꯦꯐꯥꯏꯠꯁ-ꯏ-ꯏꯁꯂꯥꯝ ꯑꯃꯁꯨꯡ ꯏꯟꯇꯤꯐꯥꯗꯥ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯍꯥꯔꯠꯂꯥꯏꯅꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯂꯣꯏꯅꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩꯔꯤꯕ ꯁ꯭ꯀꯣꯟ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯤꯃꯤꯁꯠ ꯍꯤꯟꯗꯨ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯁ꯭ꯀꯣꯟ ꯕꯦꯟ ꯇꯧꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯗꯤꯃꯥꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯂꯨꯆꯤꯡꯕ ꯏꯟꯇꯦꯔꯤꯌꯝ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯣꯁꯥꯏꯇꯤ ꯑꯣꯐ ꯀ꯭ꯔꯤꯁꯅ ꯀꯟꯁꯤꯅꯦꯁ ꯁ꯭ꯀꯣꯟ ꯑꯁꯤ ꯖꯥꯂꯤꯌꯥꯁ ꯐꯟꯗꯥꯃꯦꯟꯇꯦꯂꯤꯁꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯃꯃꯥꯡꯗꯁꯨ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯁꯂꯥꯃꯤꯛꯁꯤꯡꯅ
Lebak aduda leiriba Hindu gi license sing amasung skon gi sector singda paksana attack chathaba yauna skon gi former member Krishnadas Prabhu busu Bangladesh ki jail da hojikso fajinduna thamlibani Bangladesh Islamic singna Islamic radical outfit sing hardliner singna chathakiba protest adugi manung channa skon asi ben toba yauna group asigi mathakta investigation chathaduna legal action chathagadabani haina dabi tawki India gi mayokta leiba terrorist group ama oiriba Al Qaeda affiliate Ashurullah Bangla team ABT gi chief amasung oiriba Jasiuddin Rahman na haikibada skon asi Hindu organization ama nate hariba organization asi Zion singna semba extremist organization amani organization asina crime amagi mathakta ama leptana chathari maramaduna skon asi khudakta thingjingadabani Bangladesh ki ani suba khwaidagi chawba city ama oiriba Satogram da Hafazrat Islam gi maikaidagi su skon ben tawgadabani haina rally chatki skon asi extremist organization ama oibana makhoi mathakta logi oiba akan macherak pigadabani skon asi khudakta terrorist organization ama oina laukthokuna ben tawnaba khudakta lebak aduda shanti amasung lup singi marakta nungsi chanaba purakpa ngamgani extremist Hindutra skon asi Islamic singi mayokta leiba agent amani haina su phongdorakli English singani kunmathogi February thada Myanmar da military junta na ku chathakraba matungda ihan hanba oina chahi asigi December kunipal da general election pangthoknaba thorang tawriba asi free and fair oigani thajade election asina Myanmar da hojik mayoknariba problem sing asigi solution purakani haibagi miyamna thajaram loi khalli haina UN Secretary General Antonio Guterres na phondokre UN Secretary General asina wafam asi Malaysia da pangthokpa 93 suba ASEAN Samiti gi sideline da paumisinga unaba amada phongdokhibani mahana makhatana hai Myanmar da hojik oriba phibam asida humanitarian assistance singna piba mathau tabuga loinana lairiba hingsa gi thodok sing asi loisinaba honaba mathau tari masiga loinana Myanmar da political gi oiba warisin ama puraktuna civilian rule ama lakhannaba honabaga loinana constitutional form of government ama lingnaba honaba mathau tai Buddhist singna majority oiba lebak asigi election asi haukiba chahi lisingani kungi November thada pangthokibani mikhal aduda pro democracy leader Aung San Suu Kyi na lusingba National League of Democracy na chauna mai paktuna sasan tawduna lakhibani adubu military junta na mikhal adu aranba mongda pangthoki haina moral siduna Englishingani kunmatoi gi February thada military coup tawduna chahi mari hena military sasan tawduna lakhibani amaromda military junta gi maikaidagi December 19 da pangthokadoriba mikhal asigi damakta mikhal gi campaign hengalakli military junta gi maikaidagi su mikhal asi Myanmar pumbada pangthokpa ngamgani haiba asidi thajaba leitri adubu hek ngamliba makai military junta na cover tawba jaga singda mikhal asi pangthoknaba yamna kanna honari loinana mikhal asiga mari leinana hana rebel singna occupied tawramba mafam kaya air strike yauna ground amasung Naval Force ki matenga loinana recapture tawnaba honabagi thongsu leptana chathari ngasi October gi tarik 18 da NSCNIM gi General Secretary chu oiriba Ato Kilonsa Thungalen Muibana Senapati District ki headquarter da lakadoriba asiga mari leinana pangthokadoriba ऐतिहासिक oiba civic reception asi khwaidagi maru oiba thorom gena haina lauthokliba asida district asida leiriba mipum khudikmakna saruk yanaba Naga People's Organization gi maikaidagi akanba section warol thamkre NSCNIM gi Ato Kilonsa asina Senapati headquarters da lakadoriba asida district asigi mipum khudingmak saruk yanaba UNC gi maikaidagi hanna October 19 da lauthokrabani Naga People's Organization gi maikaidagi thorom asiga mari lainana thokiba notification amagi matungina numit asida mipum khudingmakna nomagi tangai fadana chak ising thongbaga mari lainaba nataba pedifil amasung yumgi oiba thabak thoromsing khudingmak loina lepkadabani dukan amasung karbar gi mafam khudingmak yauna mahiloisang singsu thong londuna thorom asida saruk yagadabani loinana naga singi unity amasung solidarity asi mapung fana chogadabani NSCNIM gi lusingba asigi
थौरम याउनबगिदमक कार पास पाइरबा म्योइसिंग खक्तमक गाड़ी चथोक चसिन यागनी मदु नतबा अतै गाड़ी सिंगदी चथोक चसिन तौबदा अथिंगबा लेगनी तंगाई फदबा मेडिकल सर्विस फायर सर्विस मीडिया अमसुंग पावर सप्लाई की ओइनदी कोमथोकनी हारि अनसमगी माइकेदेगिसु NSCNIM के जनरल सेक्रेटरी मोइबागी मफमदा इकाई खुमनबा उटपा ओइना पांगथोकदोरिबा गेनागी थौरम असिदा नागा कम्युनिटी कुदिंगमकना सरुक यानबा खंगलगली अनसमगी माइकेदेगी हाइरकलिबना थौरम असि नागा यूनिटी political right amasung national identity ki symbolic oiriba yamna maru oiriba ऐतिहासिक oiriba thoram amani maram aduna ansamgi leiriba unit sing former leaders sing amasung naga miyamna thoram asida saruk yabina basu khangali numit asiga naga sing amata oina leminabagi yamna maru oiba thoram amasuni hairi हौकेब चही लिसिंग अनि कुलुमदगी मे अहुमदगी स्टेट असिदा थोलकिबा कांगलुप की इरांग मनुंगदा मणिपुर पुलिस की तोंगान तोंगानबा आर्मरी सिंगदगी लूट तौखिबा खुलाई कया असेंबली मिखल पांगथोकनबा हौजिक अगनबा मोंगदा सेम सारिबा बिहार दा पंथुंगफम ओइरे हाइना NIA गी माइकेदिगी फोंदोखिबगा लोइनाना हिरमसिगा मरी लेनाना अकनबा मोंगदा इन्वेस्टिगेशन चथाबा हौरे हाइरी NIA गी पाउना हाई मणिपुर अमसुंग नागालैंड गी आर्म स्मगलिंग रैकेट सिंगना बिहार दा आइन कायना कुचु खुलाई कया अमा स्मगल तौ हाइबा एजेंसी असिना चथकिबा इन्वेस्टिगेशन दा खंगबा ngamle हारिबा इन्वेस्टिगेशन असिगी मतुंग इना हौकिबा युमजा खैचा नुमिता बिहार गी आर्म स्मगल केस अमदा चेनाबा स्टेट अदुगी बाइसाली डिस्ट्रिक्ट लेबा संदीप कुमार सिन्हा एलाइस चेतुलता कोबा मियोय अमगी युमदा थीबा हुंबगी थबक चथकी NIA ना चथकिबा ऑपरेशन अदुदा मियोय असिगी युमदगी 9mm गी पिस्तौल अमा 9mm गी कार्ट्रिज 39 पिस्तौल गी मैगजीन अनि 12 बोर गी डबल बैरल गन अमा मरु 35 अमसुंग सेल ओइना लुपा लाख मरीगा लिसिंग कुनमाथोय फागतपा ngamखि संदीप कुमार सिन्हा हारिबा मियोय असि आम ट्रैफिकिंग नेटवर्क की एक्टिव मेंबर अमा ओइरिबा RC 11 बाय 2024 NIA DLI गी केस दा मरु ओइबा चेनाबा विकास कुमार हारिबा असिगा यामना नगनबा मियोय अमसुनी हारिबा केस असि बिहार पुलिस ना चथकिबा रेड अमदा मियोय असिदगी AK47 राइफल अमा अमसुंग लाइफ राउंड कया फागतखिबगा मरी लेनाना रेजिस्टर तौखिबा केस अमनी लोइनाना हारिबा केस असि बिहार पुलिस ना NIA दा सिनरबा मतुंग इंग्लिशिंग अनि कुनमरी गी अगस्त दा NIA ना नागालैंड गी बिहार दगी तोंगान तोंगानबा मफम सिंगदा आइन कायना नोंगमै अमसुंग नोंगमै मरुसिंग स्मगल तौबगी केस असि पाइदुना मखा ताबा इन्वेस्टिगेशन चथबा हौरखिबनी हारिबा इन्वेस्टिगेशन अदुदा केस असिगा मरी लेनाना मियोय मरी फागतपा ngamखि फारबा मियोयसिंग अदुदी विकास कुमार सत्यम कुमार देवमनी राय एलाइस अनीस अमसुंग MD अहमद अंसारी कौई हाइरी फारबा मियोयसिंग असिगी मथक्ता आइनगी थबकसिंग लौखटनबा NIA गी कोर्ट चार्जशीट थागतखरे केस असिगी मखा चथरकबा ओइना हंदकता इकुई कुइदना बिहार गी पटना गी बेउन जेल दा लेबा मनोज खान कौबा मियोय अमसु फागतखरे बिहार गी बाइसारी डिस्ट्रिक्ट लेबा आर्म स्मगलिंग केस कयादा चेनाबा संदीप कुमार सिन्हा गी युमदा चथकिबा ऑपरेशन दा आइना यादबा मोंगदा यामनबा खुलाई कया फागतखिबना मणिपुर दा थोकलिबा इरांग मनुंग असिदा तोंगान तोंगानबा पुलिस आर्मरी दगी लूट तौखिबा अफबा मखलगी खुलाई कया बिहार दा हाना थुंगलरे हाइबसिगी ओइथोकपा याबा मरम कया अमसु लेरे मरम अदुना केस असि मखा ताना इन्वेस्टिगेशन चथरी हाइरी इंग कुमजा लिसिंग अनि अमगी जून 19 दा थोकिबा थौदोका मरी लेनाना CRPF की पर्सनल 13 नवंबर की 15 दा कोर्ट कारकनबा चीफ जुडिशियल मजिस्ट्रेट इम्फाल वेस्ट न खंगनखरे NSCNIM अमसुंग सेंट्रल गवर्नमेंट का कुयेक पिनखिबा सीज फायर एग्रीमेंट ता यावबा ngamkhaygi athingba leitana chana halagani haina lauthorokibagi mayokda miyamna kumja lising ani amagi jun 19 da haukiba ihogda security force na nomai kapada miyoi 19 sikibagi thaudoka mari leinana chatharakpa case losinbinaba haijarakpada court na ayaba pikhidabaga loinana case asigi makha chatharakpa hearing chathanaba thorang lokholakpani chief judicial magistrate Imphal West ki court ta chatharakpa case ta CBI gi maikaidagi special public prosecutor na lepki victim singi imung manungi maikaidana advocate and Subhas and associate na lepki chief judicial magistrate Imphal West Sorokhaibum Sadanandana pikhiba while amagi matung ina numit aduda CRPF personnel singna magistrate ki order matung ina nomai kapkhiba nate पाकिस्तान की मथकता होली वार लाउथोकले हाइना Tehrik-i-Taliban Pakistan TTP की लुचिंगबा नूरवाली नेहसुट ना फोंदोखरे तालिबान के सुप्रीम कमांडर हिबातुल्ला
Abu Khundada Pakistan gi mafam pumnamak mapung phana kudum channaba yathang pire hainasu mahakna phongdokre Afghanistan ga lonaba ngamkhaida thokiba khuttongnabagi tawdok amada Pakistani lanmi manga sikraba matung Taliban gi Supreme Commander na Pakistan gi mayokta lan lauthorkhibani Pakistan na sahi kaya sangna sengolakiba Taliban haujikti mapuda onsilakpagi phibamda leire Afghan Taliban fighter singna ngamkhai wangmadagi toina attack chathannarakpaga loinana TTP gi militant singna Pakistan manungda operate tawduna General Munir gi lanmi kaya mathang hatpa horakre hari makha chatharakpa pawdana Delhi da ngarang khuchemgi nong chuankre Diwali gi matung tarakpada ka hena nungsit motsilakpagi Delhi club seeding tawduna Khuchemgi nong chuanaba thorang lakhukre Delhi gi tongan mafam singda nungsit motpagi chang hanthanabagi pandamda Khuchemgi nong chuanaba thorang adu lakhukibani IIT Kanpur gi report amagi matung ina Kanpur da weather gi phibam hek phagalakpaga Delhi tamna aircraft paisinduna cloud seeding tawraga Khuchemgi nong chuanaba thorang tawkhibani haujimaki oina Kanpur gi visibility meter chani oiri meter 5,000 hek oirakpaga aircraft paisinduna Khuchemgi nong chulagani haina lauthokibani clouding seeding hairiba Khuchemgi nong chuanaba thorang asi hauji nongthakta pairiba lachilda silver iodide sodium chloride amasung potassium iodide kapsillaga Khuchemgi nong chuanaba thorang tawkhibani hairi NSCN gi rank and file khudingmakta leiba kedar singna festival season gi mengda miyamdagi senkhai tawdanaba Government of People's Republic of Nagaland GPRN gi Secretary Q Suona directive order ama thoktuna khanghankre GPRN gi Secretary Q Suona thokiba directive order aduna loop asigi rank and file ki khudingmakta leiriba national workers singna festival season gi mengda private institutions sing departmental sing public government employees sing contractors sing business establishment sing dagi mohong amatada sale gi mateng donation na singba amata tawdanaba akanba wafam thamnaba khanghalli directive order asi caretaker CSO EO sing amadi president magi area singda ngakna chatnaba thabak lokhatnaba khanghalli karigumba wafam asi ngakna chataba tarabadi GPRN gi competent authority singna chap action lokhatkani haina khanghalli Manipurda hidak managi polam sing puthokpa amadi yonbada lengangna athingba thamkre Manipur government ki food safety health ki commissioner Suman Singhna notification ama thoktuna Food Safety and Standard Act 2003 ki section 3 ki subsection 2 ki makhada state asigi mafam kudingmakta hidak managi polam sing puthokpa amadi yonbada athingba thamle hari public health ki interest ta athingba si Food Safety and Standard Prohibition and Restriction on Sales Regulations 2013 gi makada athingba si thambani maram asina state asida hidak managi polam khudingmak khaini gotkha pan masla talapna singba khudingmak yonbada athingba thamle hari Union Cabinet na Nepal Suba Pay Commission ki term of reference ta ayaba pikre Prime Minister Narendra Modi na chair logduna famkiba Union Cabinet mifam amana Nepal Suba Pay Commission ki term of reference adu ayaba pikibane agency ki pawgi matung ina term of reference adu di Nepal Suba Central Pay Commission asi temporary body ama oiba commission asida chairperson ama member ama part time amasung member secretary ama leigani commission asi hek lingba numitagi thatara Nepal gi manungda commission gi report sing lankhatkadabani recommendation adu finalize tawraba matung karigumba matter kharadagi tangai fadana maraki oina report sing tharakpa yai amadi commission na recommendation tawba matamda makhada piriba wafam sing asida akanba miyeng thamlaga recommendation sing adu tawgadabani haiba wafam asini recommendation lauramdai da kupna yengadaba pibam sing adudi lebak asigi matam gi sel thungi pibam departmental expenditure amasung welfare ge thaurang sing lokhatnaba matik chaba resource laibara non contributory pension scheme singi unfunded cost recommendation aduna state lenga ki sel thungi phibamda awaba mayok narakpa yaba loinana central public sector undertaking and private sector gi employees singi talab pibagi structure
benefit amasung working condition singi munna yenglaga recommend tawba haiba wafam sing asini Central Pay Commission na matam gi oina Central Government Employees singi emolument structure retirement benefit amasung atai service condition singa mari lainaba issue sing yengduna recommendation tawgadabani masana Pay Commission gi recommendation adu sahi tara kanaraga implement tawbani hariba trend asida yenglaga Nepal suba Pay Commission gi recommendation sing adu lakliba sahi lisingani kuntaruki January amadagi implement tawragani ningsingba yai sahi asigi January thada Union Government na Nepal suba Central Pay Commission lingnaba lauthokibani amaromda thamkiba Union Cabinet na Department of Fertilizer na Rabi season tang ama thatara lisingani kuntaruk tu tang kunthramadoi tha lisingani kuntaruki oina phosphatic and potassic fertilizer gi nutrient based subsidy rate gi matangda tawrakpa proposal singsu ayaba pikre Council of Higher Secondary Education Manipur da Section Officer oina Thaupuriba Rajkumar Naurem amadi Assistant Section Officer oina Thaupuriba M Bimol Chan Singna corruption tawbagi video clip ama social media da haukiba October 13 da thagalakpagi matung ina haiba miyoi ani asina corruption tawbagi khudam changdam phangbadagi thabaktagi suspend tawre haina Council of Higher Secondary Education gi Secretary KH Asni Kumar na thokpa chirol amana khangale makoi anina suspend tawduna leiringe matamda headquarter thadokduna chatpa yaroi su haidi Makatarakpa pauda lamlonggaida leiba yumthong yangkhai yauna primary school amadi Angalwadi center ahumda Jal Jeevan mission gi makhada thaknaba ising fangalle haina lanna Google da thagaliba asi courta PIL tharagani haina N Bobina phongdoragli Lebak miyamda thaknaba ising phanganaba paikhatlagliba Jal Jeevan Mission scheme gi makhada Har Ghar Jal gi makhada Imphal East ki lamlongda leiba yumthong sama yauna primary school amadi Angalwadi center ahumda thaknaba ising phangandana ising phangle hariba si mari leinaba authority singna numit 10 fawgi manungda sengdoroktrabadi panchayat leiriba ward 10 gi mipum khudingmakna achoba khongjang amaga loinana mafam asida ising phangle haina phongdorakliba committee gi mathakta ain gi matung ina court PIL tharagani haina Lairen Kabi Kadangban Gram Panchayat ki chairperson N Bobina phongdokre wafum asi Lamlonggai Youth Club na sinduna Lamlonggai Community Hall da Lamlonggai khungangda Jal Jeevan Mission scheme gi makhada thaknaba ising yumthong yangkhai yauna primary school amadi Angalwadi center ahumda phangalle haina Google da upload tawrakiba adubu yamna kana yaningdaba phongdoladuna miyamgi mafam aduga mari lainana wa ngangbada phongdokibani chairperson N Bobina makha tana hai Lamlonggai khulda ngasi fawba JJM mission gi makhada yumthong amata ising phangba leitri toti pipe fawba ningthina tingba loidriba mafam asida JJM gi ising phangle haina phongdorakliba asi laibak thibani masida natana ising pire haiduna Google da upload tawrakliba asina mafam aduda puksel sengna panchayat ki thabak tawjariba miyoi singbu miyamna lana uhunaba ekoi masel gi marakta nungsinadana honarakliba asi athuba matamda topiyu haiki Makatarakpada sahi nauribi nupi machada sexual assault chatharuba makhura mara leire haina lauthokre mayambana pokchaba sahi nauribi machanupida sexual assault chatharuba miyoi ama fast track special court number 2 na mara leire lauthokre thongnaujam Tej Kumar Singh koba masagi sahi 95 rom suraba miyoi asina kumjali singani 18 ke October Nepal gi numidang pung mapal taba matamda masagi sahi mari rom tamak ngairibi machanupi aduda sexual assault chathaki haibagi matangda nupi macha asigi apokpana Imphal East ki women police station gi officer in charge da aiba chirol ama pisinduna wakalaki nupi macha adu mahagi private part anaba phawrakpadagi kaplakiba maramna kari tawrabage haina mama mapana hangluba matamda thongnaujam Tej Kumar hariba miyoi asina sexual assault chathaki haiba ulakibani khanglakibani numit adugi numidang pung nipal makaidagi mapal phawbugi manungda thongnaujam Tej Kumar Singna machanupi aduda sexual assault chathaki haiba khangba ngamki police da wakat ama lakpadagi pokso act 2012 gi sexual 6 ki section 6 ki makada FIR ama register tawraba matungda investigation officer da makhatana chijinki investigation chathaba matamda Iona victim ohorabi nupi macha adugi higok masugi hapen ama lakhotki Iona women police station gi team ga loinana accused oiriba miyoi adugi yumda chatuna thijinki adubu miyoi adudi yumda lairamkhide Iona accused adu Imphal East ki women police station da laknaba imung manungi miyoi singda khangalamki matung tarakpada Iona victim
oheurabi nupi masa adugi rims ta forensic medical department ta puduna medical examination tauki forensic medicine department ki associate professor mem chaubina medical examination chathakibaga loinana nupi masa adugi vaginal swab umsung urethral swab loki loinana General Mui Adusu Imphal East ki Women Police Station da surrender taukibaga loinana officer in charge Gitanjalina Phagatki Kumjali Singani Tara Tereki October Tarani Toda accused Adu Jenims ki Forensic Medicine Department da Department Asigi demonstration Dr. Kaka Kako Maringna medical examination tauki case adu da accused ki Maikaida advocate M Ajit Kevin Singna lepki amasung state ki Maikaidana special public prosecutor M Raichan Singna lepki accused adu Manipur ki Central Jail Sajiwada thamkibaga loinana October 13 da sentence hearing pangthoklagani Orange Festival December 13 tagi 14 fauba pangthoklagani Tamenglong District ki Deputy Commissioner L Asim Dangswa IAS na share loduna Tamenglong headquarter da leiba mini secretariat ki conference hall da handak pangthokadoriba 14 suba Orange Festival gi matangda kupna kanagre mifam aduda Tamenglong SP Lanmyo Lukham SDO Tamenglong di Maiding Pui SDC Tamenglong Kacham Thai F Kamai DFO KH Hitler na singba music saruk yaki Orange Festival gi Chairman L Asingna Festival adu chatliba chahi asigi December 13 tigi 14 fauba pangthoklagani festival adu mai pakna amadi mapung phana pangthokpa ngamnabagidamak sub committee kunithoi semle mai pakpa festival ama ohennabagidamak Tamenglong DC amasung Orange Festival gi chairman L Asim Dangswana official singda thawai yauna amadi asoi angam yahondana mathau ningthina pangthoknaba khanganki numit humni chathagadaba festival adugi manung channa Pothok hena puthokpa lomi singbu pungning thogatpa oina best farmer contest pangthokani maduda natana Orange Queen na sung chingba singsu khangani district adugi tongan mafam singda lam koiba chatnanaba mafam kaya su sem sabaga loinana Tamenglong get talent haina mingthonba musical night amasu pangthokani komla mai pakna thananabagidamak akhanaba seminar amasu pangthokani haina phongdorakli Makha tarakpa aroiba pauda apunbagi saktam haibasi geographical boundary du khakta nate khunda minariba phurupsing nungsi chanana punna hingminaba aduni haina KS Gopen luwangna phongdorakli Apunbagi saktam haibasi boundary amagi manungda laigadaba geographical boundary adu khakta nate lamdamsida khunda minariba phurupsingi thamoigi oiba mari amaga loinana nungsi chanana punna hingminaba aduni haina Pabung Iboyaima Memorial Trust ki convener KS Gopel luangna phongdokre wafam asi Pabung Iboyaima Memorial Trust na sinduna Father of Social Worker gi mingthon phangkraba laikhidraba miyam gi Pabung Iboyaima laikhidabagi mapan rak suba mapok kumon thoromga iroinana pangthokiba Manipur gi apunba saktam amadi manabu kunai haiba hiramda khana nainabagi thoromda phongdokhibani Thormaduga mari lainana Pabung Iboyaima gi photo da laisu katuna amadi minute ani tumina leptuna Pabung Iboyaima gi thawaina laikolda ingna chingna lairunaba thongnijaki Jai School Police Lenda Laiba Manipur Dramatic Union gi holda pangthokiba thorom aduda poirei leimarol maira paibi apunba Manipur gi President Soraisam Memcha Committee on Human Rights ki Chairman Pulendro Konsam All Manipur United Clubs Amuko gi President Sorokhaibam Sanjoy Amobha gi President Yumkhaibam Kunjarani Youth Federation for Fitness Service Manipur gi President Hijam Megachandra National Research Center ki President Thongam Ajit Amesco ki President Chinglemba Wahengbam Manipuri Student Federation ki President Hijam Roshan amasung Ampako ki President Hayatur Rahman na Mithunglen Singh oina saruk yaki Pabung Iboyaima Memorial Trust ki convener KS Gopel luangna makha taraduna lamdam asigi apunbagi saktam haibasi boundary amagi manungda laigadaba geographical figure adu khakta nate lamdam aduda leiminariba pothok sing khenaba leitana season minanaba amasung nungsi chanaba thamogi oiba mari amaga loinana hingminaba adubuni punna hingminaba haiba asina aikhoigi chauthok chabani manaba khunai amagi manungda leiminaba haiba asina aikhoigi Galni Mipal Tangdana Maromdom Lepsaba ngamba haibasina Aikoigi Pandamni Haiki Mahangna Masida Natana
lamdam asigi mafam kayada pothok marang kaina puthokpa ngamlaktaba asina chinjakta mipal tangbagi chang henjilakpada natana manabu khunai amadi apunbagi saktamda singnaba haibada oiri chinjakta mipal tanglaga kaidongnungda nungai yaifaba khunai ama purakpa ngamloi chinjakta mipal tanglaga wakhal loksing amasung thongna thokpa ngamloi manipurgi apunbagi saktam manabu khunai ama sagatpada manipurgi ngamkhai khak natana sing amasung tamda puthokliba pothok sing adu nungsi chanana sijin minaduna thamoi sengna leminaba mathok tari maramasina PR lengakna oirabasu state lengak ama laklabasu athuba matamda lokpham kaya pothok puthokpa yadriba amadi highway sing chatpa yadana leiriba asi yahangadabani kariguma makatana athingba si leirabadi longmi singna tumina laithokloi haiba wafam sing thamki gopen luwangna makatana hai hojik tholiba irang asina maram oiraga national highway singda free moment yadabadagi chinjakta amadi tongan tonganba lamda manipur miyamda awa saitheng kaya piri masi india lengakna tumina usinnadana leiriba asina takpadi masina india lengakna tawge yauna tawbani haibasi takpani manipur asi ningtamba lebak ama oiramba maramna lamdam asida khunda maineriba yellow fur khudingmakna ningtamna mipal tangdana hingnaba honari pabung iboyaimana hinglingai matamda kangluk amaga nungsi chanana leminana ba honabada loromba thawdangsing hojiki mirolna nohongnona ningsingba mathau tai haiki